अहानबदा ngasi maru oiba pausing Citizenship Amendment Bill na karigumba lamdam sigi yellow missing amadi lamdam asida akaibu oigadaba yaurabadi komthoknaba center gi luchingba singda takshinba haina ngasi famkiba cabinet mifamna warip lokre Lok Sabha da pass tawkiba bill amabu state assembly na pass tawkiba bill amana supersede tawba ngamgadawri bra haina hanagi chief minister Okram Ibobina phongdokre amadi ayinga sagi honglokliba phibam amadi lau ba yaba mafam sing pikshilakbana chanaba lau pathap paikhatpa mathau tare haina Manipuri governor Dr. Nazma Heptulan haikre khurumjari ISTV pawmieng tabiriba singutaram nokjari Hauji mapung iba pau Citizenship Amendment Bill na karigumba lamdam sigi yelong missing amadi lamdam asida akaiba oigadaba yaurabadi komthoknaba center gi luchingba singda takshinba haina ngasi famkiba cabinet mifamna warip lokre ngasi ayuk chief minister na chair loduna pangthokiba cabinet mifam aduna ngarang prime minister Narendra Modi na Maharashtra da pangthokpa miyamgi mifamda citizenship bill asina awang nongpoki miyamda leitadaba ama thogaliba asi wabiganu awang nongpok lamdamgi miyamgi interest sokpa thabak amata tawroi haikiba wafam adubu cabinet mifam aduna harau tayamna okay Mifam aduna State Assembly na pass tawkiba the Manipur People's Protection Bill SNPB naba takshinba haina warip na ki hari Amaromda ISTV News na phangba pawgi matungina ngasi cabinet mifamda laukiba warep singadu Prime Minister da takshina naba Chief Minister N Biren luchingba mihut kangbu amana numijumga matungda Delhi gi damak Imphal thadokre hari Lok Sabha da pass tawkiba bill amabu State Assembly na pass tawkiba bill amana supersede tawba ngamgadawri bra haina hanagi Chief Minister Okram Ibobina phongdokre wafama singasi Congress Bhavan da pangthokpa pawmusinga unabada phongdokhibani ngasi pawmusinga unabadu da Congress ki MLA sing amari thaupuba kyana sarukya ke hanagi Chief Minister Okram Ibobina makhatana haikebada democracy satpa lebak amagi freedom of speech lei haiduna Kanadabada wangangba Congress na pamde awang nongpok Bharat chawkhatana India chawkhatpa yaroi haina BJP na phongdoklaga awang nongpok miyamgi ihul khangdana BJP na Citizenship Amendment Bill pass tawkiba si laibak thibani ngarang Chief Minister na pass tawkiba bill adugi matangda phongdokkiba wafam adubu react tawraduna o Ibobina haikibada Parliament na pass tawkiba bill amabu State Assembly na pass tawkiba Manipur People's Protection Bill na supersede tawba ngamgadawri bra Congress Party ki oinadi miyambu lana lamjingba wafam haijaroi rang Chief Minister na phongdokkiba wafam adu lamdam asigi miyam khangloi haiduna panghai haijilibra magna hairiba wafam du ain gi oiba mari lainaba singa tanaraga hairibra haibasi khantaningai oi bill asigi matang da tangai fadrabadi akhanaba assembly mifam ama kauduna khanagadabani Manipur Assembly na pass tawkiba Manipur People's Protection Bill bu ayaba pibinaba Bharati Prime Minister amadi President unanaba Minister MLA sing chatlaga kadai fawba kanaba fangadawri bro issue asi awang nongpok Bharat ki oinadi yamna charangnaba phibam ama oirakpa yaba issue ni masi oidabasu oishanu hiramasigi matangda opposition ruling khaidana punna chatminnaduna thabak tawminaba changi haike Praja singda appeal tawbigibadu ekhoi yamna phai welcome tawi atawbadabu ekhoina hangjaningibadi akhoi team mama akhoi ministerial team mama including honorable MLAs mayama yauraga masi akhoi party khaktana haijabagi wana sedeko honorable Prime Minister unaruni adu Bharat ki honorable President Rashtrapati unaruni aduga akhoi assembly da unanimously passed tawkiba Manipur People's Protection Bill se pass tawnanaba President SNPB naba akhoi Delhi da sangani karimta nungsa thibiru nu haibase masibu Manipur da leiba praja sing or natraga leiriba lawyers sing kai leiriba mayam se karimta khanga maroi hujik ngahaktangi function du da adum mayam se harau jani mrai clapping phudana yaidana bana hairiba karino akhoi su gyana ta da Pawmisinga unaba aduda Congress ki wangangloi oiriba MLA case Joy Kishana Manipur da lairiba political parties sing amadi BJP da appeal tawraduna oirakliba issue asida election gi kudong saba laungnaba hotnaba tokse tungi mirol kananaba punna thabak tawminase media da rajniti gi oiba kudong saba laungnabagi hunnabagi mahutta lairiba MLA humpu magna khanaba yanaba akhanaba assembly session ama kaushi haike Pawmisinga unaba aduda sarugya kiba hanagi Minister Okram Joyna
State amagi Chief Minister na ngang ba wafam asi government na haiba wafam ni Lok Sabha da pass tawkiba Citizenship Amendment Bill asi Indian Constitution gi provision amagi makhada semkiba bill ni maramaduna state asigi oina assembly na semjakiba Manipur People's Protection Bill Bharat ki president na SN pirakani haibasi thajaba ngamloi handa ki lawrakliba khongthang asi Bharat ki Prime Minister amadi Home Minister na awang nongpok Bharat ki miyamgi ihul khangdana double standard oiba mawngda tawkiba thawng ni haike Parliament evening listing law semba state assembly the state government law semba all these are under the provision of the constitution. Constitution is the supreme law of the country. Akoi Manipuri lawyers, bars, mayam get it and draw not only from the state, from the country also. I want to the Manipur government is same biba People Protection Act masidi essential conscience pira aroi aduga hujik semiba aikogi Citizenship Amendment Act na madu superset tograni dilute tawgara Aying asagi honglakliba phibam amadi lau ba yaba mafam sing pikshilakpana chana ba lau pathap paikhatpa mathau tare haina Manipuri Governor Dr. Nazma Heptullah na ngasi Central Agricultural University gi marirak suba convocation gi thoram da haikre ngasi roi semada leiba University gi convocation thoram aduda University asigi makhada awang nongpok state taret leiba college tarahumdoi gi BSc amadi MSc gi gold medalist nifutaruk amadi PhD degree fanglaba yauna punna mahiroi lisingamaga chahum taranipal da degree certificate yantoke University asigi Chancellor Dr. S. Ayapan yauna sarugya kiba thoromaduda Governor na makhatara duna awang nongpok state singi oina mathau taba chinjak million ton taret dasmik manga oibagi manungda million ton manga dasmik nipan mapan khaktamak puthokle masigi sumathakta matamgi machungina mising hengalakpa low unaba mafam leslaktaba honglakliba inga sagi phiba masina achoba singnaba ama oire asigumba singnaba asi thengnabada ekhoigi longmi singda matamga chunaba low pathap khanganba loinana Scientists amadi akang ahisingna warip labu matamda longmi singsu yahongadabani haike Agriculture has a significant role in emerging and development of the human civilization. It remains the lifeline and livelihood for most than 70% of the country's population. It is true that agriculture receives top priority in our policy formulation ever since independence, and our agriculture universities are the focal point of the agricultural growth and change. I wish the Central Agriculture University would continue to be a pace setter in making a multidisciplinary approach to solve emerging challenges on the agriculture front and supplement the state's efforts in improving production and productivity. Awang nongpoki miyamna yadraba Citizenship Amendment Bill 2016 Lok Sabha da pass tawkraba matung Rajya Sabha da pass tawklabadi awang nongpokta leminari ba mipung khudingma kok chungsinaduna referendum ama lawraga chapchana demand tawbatai haina UCM na phongdukre lamfelda leiba committee asiga office ta pangthokpa pawgi mifam amada General Secretary KS Athobana awang nongpoki miyamna yadraba bill asi nampuda pass tawkibadagi awang nongpok amasung Manipur miyam khoirang khoisaunabana pikthale miyamgi apambagi mayukta lawrakliba firebasina awang nongpoki yelohmi pumnamakna punna wakal khanthaba matam yore Indiana yumlo nariba singbu themnana ba policy da awang nongpoki lamsing yumlo na balaibak singda pithoklaba yai haibadu bayek sengle aina yadaba mitop lak nifu yankhai political right pina ba honariba thong asina masing yamjadraba yelohmi singbu muthatna ba honabagi thongni India ga pulubadagi lamdam asigi miyamgi aningba apamba adu thunganba ngamlabra makhatana punduna leibada aikoi kadai fawba asoi angam thoklaroidagi haibasi achobu wahang ama oire haike awang nongpoki yelohmi muthatnaba lalong ama oina Lok Sabha da Citizenship Amendment Bill nampuda pass tawkiba haibasi center gi BJP gi lengakna akhuba miyengda vote bank ki politics thanaduna awang nongpoki miyambu muthatnaba sinkhiba thorang amani haina MSU MSF Desam KSA Suk amasung AIMS na phongdorakle bilasi karigumba Rajya Sabha da pass tawkiba natraga namduna sana halaknaba honaraklabadi hena kanba awang nongpok lamdamda maihou langpok thoknaba center gi BJP lengakna thorang bagal loinana ningkha tamba awang nongpok lamdam ama
ओइजरगे हाइरकनी हाइना महिरोइ लुप तरुकना लवे मणिपुर की पॉलिटिकल पार्टी सिंगना मीडियादा अवाई अखुम खर तौनदुना पॉलिटिक्स की खुदोंग चाबा लौनब होनब नतना येलहुमी मियामगी अपामबदा मटिंग लैना लाउजब ngamdaba हाइबसी लेबाक मियामगी ओइना लाइबक थिबनी बिल असिगी मायोक्ता चटखिबा अवांग नोंपोकी जनरल स्ट्राइक मनुंगदा त्रिपुरादा पुलिसना नोंमै कापदगी त्रिपुरागी त्रिपुरी येलहुमी तरुक सोकनखिबा थौदोक महिरोइ लुप तरुकना यानिंगदे कांगलो फुरुकी खेनब थमदना अपुनबा मणिपुरी खुनाई अमगिदमक चिंगमी तमी पुन्ना अवांग नोंपोकी मियामगा लोइनना बिल असि राज्य सभादा पास तौदनबा अपुनबा थौना उडलजे अपुनबा खोंजंग अमगिदमक मखाताना संगसिननबा महिरोइ लुप तरुक असिना सेम सारे हाइरी कंगलेपा कनबलुपनसु सिटीजनशिप अमेंडमेंट बिल 2016 की मायोक्ता लेतबसिंग सोशल बॉयकॉट तौगनी हाइना लाउथुखरे मणिपुर प्रेस क्लब पांगथोकपा पाउगी मिफम अमदा लुपसिगी जनरल सेक्रेटरी ngamkhai ngakpa luwangna बिल असिगी मायोक्ता वांगांग बंगमद्रबदी मणिपुर के चीफ मिनिस्टर मोरे ग्राउंड फम थादोकदबनी एमपी मरीनसु लोक सभा अमदी राज्य सभादा एसएनपी दनबा अकनब मवंगदा वाफम फोंदोकदबनी एनपीएफ अमदी एनपीपी न चिंगबा पार्टी सिंग मखोगी प्रेसिडेंट सिंगना बीजेपी गा समनब लेबलगनी हाइना लाउथोखरगा मणिपुर की ओइना हौजिक फावबा करीमता फोंदोक्त्रिबसी करीगिनो हाइबा मियामदा मयक सेंगना थमगदबनी बिल असिना एक ओइना चनरकप मतमदा चिंगदसु चावना सोखनगदब मरमना चिंगी सीएसओ सिंगना ngasi फावबा तुमिन लेरिबसी करीगिनो हाइबा अंगक पोई बिल असिगी मायोक्ता लेतब खुदिंगमक मियामगी मायोक्ता लेबनी हाइना लौगनी अथुब मतमदा पॉलिटिकल पार्टी अमदी मियामगी मिहुसिंगना बिल असिगी मायोक्ता लेपतुना मखोगी ओइबा चप साबा फिरेब लाउथोक्त्रबदी सोशल बॉयकॉट तौगनी हाइखे होगी मणिपुर गवर्नमेंट की फंगाइबसिंग असि मोरल ग्राउंड फम थादोपिरो हाइबसि यामना क्लियर होइना होय कांगलेपा कनबलुंगना थमजरी लेरिबा खोगी मणिपुर की एमपी मरी हजि तुमिन लेशनदुना बिल असिगी मयोक्ता करिगु मफम अमदर लै थमबिदबसि जो खोई कांगलेपा कनबलुंगना यानिंगदे मसि जो करिगु मखोइना सुदाइना सुम तुमिन लैबा तारागदि मोरल ग्राउंड फम थादोपिरो फम थादोकु ngमोइदबो रगना सोशल बॉयकॉट फावबा खोई अदुगी तौबगी खुंथांगदा लाकनी हाइबसि थमजगे स्टैंडर्ड कॉलेज कोंगबा बिरमंगल कॉलेज सोमबुंग नावरेम बिरहरी कॉलेज पांगई सीआई कॉलेज बिष्णुपुर मॉडर्न कॉलेज पोरमपाट इम्फाल कॉलेज अमसुंग वाईके कॉलेज की स्टूडेंट्स यूनियन सिंह अमसुंग कॉलेज सिंह असिदा लेबा दसाम यूनिट काउंसिलना सिटीजनशिप अमेंडमेंट बिल कॉपी मई थादुना खोंजंग संगसिनख्रे वाईके कॉलेज स्टूडेंट्स यूनियन की बॉयज कमन रूम की सेक्रेटरी रोबिन्सना भारत लेंगाकना सथरक्लिबा थोंग असि अवांग नोंपोक लमदमदा लेरिबा नेटिव पीपल सिंगबु मांगनबने बिल असिगी मतंगदा मणिपुर लेंगाकी चप चाब फिरेब अदु मियामदा खंगनगदबनि हाइखे या गवर्नमेंट चथरक्लिबा सिटीजन अमेंडमेंट बिल असि नॉर्थ ईस्ट लेबा नेटिव पीपल सिंगसिबु तुहत्पीबा हात की तुक्याबा चप मानै मसि वाईके स्टूडेंट यूनियन ना अकन ममोने कंडेम तवी अमति मणिपुर पालिबा बीजेपी ना लुचिंगबा लेंगाक असना याम अथुबु मतमदा मसहारिब बिल असिगी चप चाब स्टेट गवर्नमेंट की फिरेब मैम खंगनगद लोक सभा सिटीजनशिप अमेंडमेंट बिल पास तौखिबा लुकयाना यानिंगदब फोंदोरक्ले बिल असिना मणिपुर की मसिंग यामजदबा मियोइसिंगदा अचौब खुरौ थांगबा अखोइगी सेमिटलोलदा अचौब चैफु अमा ओहेलगनी हाइना यूनाइटेड पीपल्स फ्रंट मणिपुरना फोंदोरक्ले बिल असिगी मायोक्ता मणिपुरदा लेरिबा लोपसिंगना संगसिलकप खोंजंगदा फ्रंट असिना सरुक यागनी हाइरी Committee of Civil Societies Kangleipak na su bill asi yaningdaba phongdokpaga loinana masina takpade India gi framework khaktang yenglaga apikpa proof kayagi khandaba thongni bill asina khwaidagi saitheng piga doriba si awang nongpok lamdamni maramde lamdam asida haukiba chahi kayadagi yelomi sing kananaba akanba ihau kaya changsinduna lakle मणिपुर कल्चर आइडेंटिटी की अकनब इहो कयासु खंगसिनदना सुबनतगी इंडिया की खलगा लौकप खोंथांग लवी येलोमी कंजनब मणिपुर पीपल बिल असेंबली ना पास तौख्रबसु हौजिक फाव प्रेसिडेंट एसएनपी दना तुमिन लेसिलिबा असिना ताकपदी लमदम असि मुटख्रसनु हाइबगी खुदमनि हाइरी असम मणिपुरी मैतई सिंगी ओइबा पॉलिटिकल ऑटोनॉमी रिजर्वेशन अमा डिमांड तौनबा होनरक्लिबा चेरक्ता लोक सभा नंगरांग सिटीजनशिप अमेंडमेंट बिल 2016 पास तौखिबा ऑल असम मणिपुरी यूथ एसोसिएशन यानिंगदे बिल असिगी मायोक्ता डेमोक्रेटिक ओइबा खोंजंग कया संगसिलगनी हाइरी ngasi सिलचर की सेटलमेंट ऑफिस ता लेबा एसोसिएशन असिगी ऑफिस ता पांगथोकपा पाउगी मिफम अमदा जनरल सेक्रेटरी जिरन अंगोमना लागलिबा जनवरी 13 दा सिलचर की डीसी दा खोंगचट अमा चटुना मेमोरेंडम अमा पिसिनगनी बिल असिना एक ओंदुना चना हलकलबदी अवांग नोंपोकता लेरिबा येलोमी सिंगी तुंगी लाइबक तंगबा ngamdi हाइरी पाउगी मिफम अदुदा एसोसिएशन असिगी चीफ एडवाइजर केस एस कुंडाल प्रेसिडेंट रोशन इरोम पब्लिसिटी सेक्रेटरी अविलास तोंग्रम सुसरुक याके नॉर्मा पॉसिबिलिटी में नहीं ना
hojik hojik se ko na political autonomy ki ma se ko ho ne ko kan mo government ma je thong sa tra ga di mu ga ko na aham democratic moment ma ko samani kan mo democratic moment system phare thong sa tra ga di adu di hen ba kan to da ko no ron to All Manipur Women's Voluntary Association Manipur Friends Organization asu bill asi yaning da bafongdo rakle. IPSA Head Office Jiribam Branch amasung Maniredaga kushamnaduna Jiribam District ki mai phangdaba khul ani Samung Ghat amasung Boroi Khalda solar home lighting system kuntra hom dui entukre. Yuma mada changadaba bulb manga fan ama amasung solar lighting system gi machaksin khusinake. Yenthopagi thoramda IPSA gi President Joy Chandra Konthojam Hillghat 1 number 1 gi member MG Gofeshor IPSA Jiribam Branch ki President Kebom Sasu Sarukya ke Joy Chandra Konthojamna Manipur gi manung hanjinba mafamda leiriba khul singda awada passing makata na IPSA ni yangsin khigani Jiribam gi khulani asi ngasi fawda lambi thong leitabana khong lambi amadi ising lambi da chathok chashin tawre kulasi matam amagi Chief Minister Moirang Koireng gi matamda khunda leita hankibani ngasigi lengakna khunja singi khanbiduna athuba matamda lambi thong sembinaba pukning singshile mayam do aiko yengchen jagani karigum mai phangdaba jaga oiramagana abji home solar light system oragasu natraga kari award pado aiko IPSA gi oiba central council na tanaraga mari lenamal lengakta haijeraga aiko angamba makai IPSA na thabuk oina pangthok segani Kundrapam Kendra gi MLA TS Lokeshona Kendra sigi nongna sagaliba school singi phibam yangsin kre MLA Local Area Development Fund dagi nongna sagaliba Sakolmang Higher Secondary School amadi KB High School gi phibam yangsin ke MLA na Kundrapam Kendra da education sector asi hena sakot hananaba school gi building fahanba mathau tai hojik sagaliba school singa si handaki session hoba ngamnaba miyamda khusinaragani haike aina kamato lesing saragasu padaba lambi thong padan semagasu education sector sakot tragadi punamak ariama tadun ai mangchat amak lejai lekai khuding at least nangai padan gazette of sadi tada amam tang thanoi honaba matamda kaidu tai hana lambi thong punamak se padana loina education sector da lang honaba matamda kari changi masak no han loilo salamatang da hujidi school infrastructure mam je loina ai dangam ta honarani haiba asada da harbi school singase agi fandagi maroina ingkalaga tungi mirogi damag yengaga ai sagat sagibani Manipuri Singbu Arjun gi chauda naudani haina ibaga luinana Manipur gi aranba wafam kaya yawi haiba Nandini Krishnan na iba Invisible Man kauba lairik ngasi SSUM Masat Ata Amana Amadi DM College of Arts ki mairoi singna mai thaduna yaningda phungdukre aibi Nandini Masada soiba sing semdo u yadabadagi ngasi lairik asi DM College campus da mai thavani hairi Truck driver sing oiba swasta pakwara gi matangda nongmagi oiba workshop ama ISBT gi conference hall da pangthokre National Highways and Infrastructure Development Corporation Limited amadi Institute of Drivers Training and Research Center Manipurna Sinduna pangthokiba thoramadda Transport ki Deputy Director Dr. David Elangbam National Highway Infrastructure gi Branch Office Imphal gi Manager O Sarvanjisu Sarukya ke Dr. David na lunan ba haibasi nongma kaki natana nimit khudingi hainabi ama thamnana ba honagadabani haike O Sarvanjitna Chingi area yauna lambi sing len marigi thak yauna National Highway Infrastructure Development na sangwa sagatle masigi matakta mafam kayada truck driver sing amadi miyamgi khudong sana na ba toilet washroom na chingba thamna na ba thorang su leide haike Kaibulawang lekai dagi salam prasanta kauba mi amagi masanupagi sosti pujagi plau charubani haiba mi yangkhairom oba khong hamdaba amadi laihau torukpadagi prasanta masa yauna moirangi community health center da pukatuna laikane kre prasanta na phongdorakpada dukan phamliba singna sendong kaktagi khallaga pot yonbiganu thogliba thodo asi karidagi no haibadu mari leinaba singna ningthina thigatpiu haina appeal tawrakle badam ga ni maruina gajar ga kopi ga ni koi plau da hapisna ado ko nga sidi ko yum farm da fazaba asengba grass cup na taroga tokjabani aduna aina media gi thong da hining badi ngasi gi aingon da thoi ba da sa si ta sengna aina ta hanin ta banate ado ga koi dukan gi pot pu yon beri ba isini nauk singna koi ngasa gi food safety rule and regulation se fazana khangbira kan da dukan phamaga pot pu yon beri ba kangbuna sendong khaki khanbi ganu ado mioi ba gi punsi sima man yam na ha yami ha samtang ai media gi thong da punung chingsin Thogdok thokpamda thanga kendra gi MLA T Ravindro laktuna laikanariba singi phibam yangsin ke MLA T Ravindro na
Sosti Pujagi Plau Horiba Mapot Masai Sing Adu Kadaidagi Leirubano Kari Yawi Habadu Marilenaba official single Winana Yangshilagani Haina Fungdurakle. Case if it turns out to be from food poisoning, then no say moi thaulo ri dukan adi moi pochela ri dukan sing do adu gi chapchabi ain gi ba adu action nem lakani thamjata ri me ba. Moirang Community Health Center gi Medical Officer in Charge Dr. Japana Fongdorakpada Anabasingi Fibamasi Thoidokna Mipai Ningai Oidre Haike. Put the adulterate of Wigadum Bagi Kanosu Kitang Singavadi or the Chapsavadi Hiving of the Haying Mogi Mataki Kanola Matunda Mogi safety officers Kagilaga Yenga to Todungai. Amaramda Plau Hobada Sizinaba Tau Amadi Ataching Nabapolam Singase District Food Safety Officer Y Surendro Nat Luchingba Food Safety Akanaba Kambu Amalaktuna Salam Prasantagi Yumdagi Kongot Krehadi. Narcotic cell Infalis Nanupi Police Yauna Koirengay Public School Crossing Area da at a walking sector wada drug lalon ba Mu Ani Fari Hari. Police Department ki Piaro Gicherol Amana Fagalaba Mu Ani Adudi Ngai Kim Kip Gen Chahyang Kai Mapuroiba Loko Tintang Saitu Gol Ngai Jang Dagini. Atopa Amaduna Mary Lufang Say Kuntaret Mapuroiba Amang Lufang Purum Likli Dagi Hausikna check on the Labani Makoi Dagi Kani Kilo Tara Fagale Hari. Hausi Aten Mabre Amtalogari. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofam da Chaikhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani londuna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi. Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera Lukram Lairak, Soiba Maning Yengkum Lairak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmei Bansinam Laikai, near Fishery Gate. Admission open. Foundation courses for class 9 and 10 bosses. Subjects offered: English, Mathematics, Science, Social Science, Mitay Maye, Computer Science and Higher Mathematics. Classes starts from 28th January. Last date of admission 27 January 2019. Faculty: well experienced senior teachers and Possum HSLC examiners. Hurry, limited seat. Jingmairong da laiba City Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bizari. Center asida chada yangkai subsidized rate Makal Kudimaki, Oiba, Nasing Asibak Langsin Biraktuna, Yagin White Bakudimak Anabiu, Amadi Lying Topiu. Angang oiringeda, Aina Ningai Hectobada Pabungna, a chapter hectalebi. Aiginebo Hiredi, Pabungna dum. Aisu Ningai Adum Toxine, Adubu Kanghodi, Kangam Leroidaba, Wari Machakaya, Sagonaduna, Chatpataring a city. This wedding season, let us celebrate togetherness with Tarets Chahapuja. Hangbiragani Redlands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, Kannana Bagidamakta Laijare, Redlands Baling Michin, Asigi Matingna, dairy farmer amadi mushroom farmer singdasu, Kanaba Kaya Piri, Samurogda Laiba Ima Dairy, the Ngasti Maglangsin Biraktuna, Redlands Baling Michin Asigi Kanaba Laubiho. Eastern Motors Maruti Suzuki Kaksing branch ki sales staff ki dama miyoi ahum kausari. Baigi tha graduate lower natraga tauriba. Thabaki matam Monday to Saturday 9:30 AM to 5 PM. Thagi tolop lising tarut ki lising mapol fawu igani. Pambi ba miyos in Eastern Motors Kaksing Lamkhai branch lakleba tarik 13 ayuk pung tarada isagi biodata ga loina interview lakpina ba ISR department Eastern Motors ki maiketi khangalakli.
Ningol Chakauda Pengbang Aton Chabi Hogdabro, Wabi Rudanu, Central Agricultural University Nasinba, North East Ki Kwaiti Chauba Agri Fiarda, Manipuri Indigenous Feast. Mapung Maray Faraba Pengba Fangbiragani, Tang Taramathidagi, Tarahunde Fauba. Mela Mapam, Central Agricultural University Iroishemba, Pengba Kiji Tara the Kiji Amaki. Putuk Chariba, S. Surchandra Pengba Farm, Hyangta. Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care Central Hospital and Research Center da Dental Department na Ahalamadi Angang Singi Oina, Free Dental Health Checkup Ki, Kudung Chaba, Lagliba Janawari Tangkun Fauba Kudung Chaba Bizeri. Center Sida Chade Yankai, subsidized rate, Makal Kutimaki, Oiba, Nasing Asibak Langsin Biraktuna, Yagi Nuaitaba Kudimak Anabiu, Amadi, Lying Topiu. Nakol Hosik Agi School Kaningbra. Agi School di Konungdaw na Fajaraba. Lekol na kushin ba din natin ayat pa yaudraba santi oraba mafam. Tamning bata tambayaraba, hining bata haybayaraba. Chawkat laba mirangi school ga changdam na ba danutraba. Yung gum na nungaraba mafam amani aygi school di. Kids Foundation, come join me. Break matungda mayam utaram ukchari makataba pauda. Jelyangrong Baptist Church Tamelong Manipurna Sinduna Kasar District Assamgi Riverside Baptist Church Ramgaijang Kasar Jordan Baptist Fellowship Shelter Kasar Amadi Rigunlong Baptist Church Rani Colony Kasana Sarukyaduna Vacation Bible School Ama Lucky Charada Leiva Rigunlong Village da Pangtokre ISBS Construction gi None Part 5 ki National Highway da Culvert ki thabak shuba sinmi ani ZUF ni chingnaba singna ngarang ayu pung mapalom taba matamda fakre hari sinmi ani adudi waikhom samjai chaini fumanga apokpa wai jukindro komla khong mang infal dagini atopa amaduna Projin Vidung chai kuntra manga apokpa P Kitis Jiri Ghat ki Julara dagini hari Startup India Manipur Jatra ngasi Jam College of Commerce the Pangtokre, Manipur gi masak naiba entrepreneur singna college asigi mairoi singda matau karamna mai pakpa entrepreneur oigadagi haibagi matangda ichil piba wafung kaya phungdoke. Jam College of Commerce ki assistant professor Aribam Devlana boot level KMC karigidamak pangtokpano masina kari kanaba pigani haibagi matangda wafung kaya phungdoke. Kogi haiba huziki selected bus start person mating pigidabneba aduna kogi main idea of organizing saying asai to give a push to motivate to financially help the startup mayam se and this will have to remove the unemployment problem that we have in our state in our country. Women Development Association Manipurna Sinduna Nupi Singtagi Oiba Khana Nainaba Mifam Mathangal Kaitel de Leiba Sangai Continental de Pangtokre Thoramadu Association Asigi President and Kunjeshorina Nupi Singi Thak Wankat Han Bahaibasi Yamna Tangai Fadaba Ma Oire Nupi Kunaibu Thak Wangna Lehenanaba Miyangi Luchingba Khanbada Asengba Luchingba Yinglaga Tagat Pamatam Oire Haike Desam Cycle Road Local Council na Thokchom Navakumar Memorial Trust ki matenga loinana November 10 dagi thama chubna chatarakiba class 10 gi free special revision coaching class Sagolwang Community Hall da loishin kre Thoramadu da Kundrakun Kendra gi MLA TS Lokeshwar Sagolwang Higher Secondary School gi principal Laishram Binodini amadi Desam gi president Salam Akasu Sarukia ke MLA Lokeshona education sector asi sakot handrabadi Manipur sakot hanbangam loi maram aduna education da mai onsin mathautai housing examination maya asida center na Citizenship Amendment Bill 2016 pusilakli ba asi irang hauraga Manipur gi mahiroi sing manghan na basin bani ngang Manipur gi chief minister na bill asina Manipur da kari sumang balai roi aikoi gi ngaktok chana ba Manipur People Bill chana hanana ba khona gani haiki ba adu Manipur University gi VC Pande Fauba senaba ngamdaba lenga kasina Manipur People Bill matau karamna India gi president gi SN lagudari bano hangke koi gi notice hai BJP ne be palaba center da mai competition ho ye bese ko wi ranu ko karim da nung sajun kaita mo ye aina kaito mo dorba onam chimi sanu kaito mo dorba lok sabha da pass ho potu ko tatha stage man ngam dori brava never section ye hardi handa ka Manipur se thoki ba thogo ko pandi babu de sena ngam dordu da kamana ada Manipur bill pass ho kamana ngam dori no ba asi state government na
Numinini subna pangthokadaba bamboo artisan training cum awareness program amanga si Kangpopi district ki manung chanba Sadu Chirugi medicinal plant drying set hold the pangthokre Bisnupur Forest Division asinduna pangthokba thoramaduda Joint Forest Management Committee Sadu Chiru Self Help Group amadi tongan ba khul kaya dagi lakpa bamboo craftsmen kaya na sarugya ke matau karamna lamda masida phangliba wagi pothok singasi malemgi thakta pukatuna phangangani haibagi matangda Export Promotion Council for Handicrafts ki instructor Maibam Surjavalana takpitambike Bisnupurgi Range Forest Officer S. Ratan Kumar na lamda masida phangliba wa makal sing mapung phana yokhatuna masdagi tongan ba decoration gi item sing puthok malemgi mafam kaya da thadoknaba honasi haike Bisnupur Municipal Council gi Ward number 3 gi Ward member Moyang Tem Rajan amadi Ward number 4 gi councillor Oiramba S Ranbirna manung matam chadana laikidabada awaba phongdokre chairperson L Mani Yaimana luchingduna laikidraba anigi mafamda laisukatke Gumbi Police Station gi manung chanba hautak tamphak funauda ngarang namidang pung 3 rom taba matamda yum ama mai chakre mai adu electric short circuit tagi horakpa oiramgani haina thajanare yum adu maisnam manishor kauba miwi amagini mai sakpa aduda lupa lakh amarongi potchai mang takre hari Tausem subdivision ki manung chanba new mandiu khuldasu Ratulung be kauba amagi yum ama maina tumna chakre thodogasi ngarang nungthil pung ani makhairom tabada thokibani village authority ki maikei dagi mari leinaba singna imung asigi mateng pangbina ba pungning sangshile Wangu lupa maruptagi Wangu Community Health Center fawbagi lambi asi matam kaktana thingjinbagi khongjang sangsinkre Wangu Gram Panchayat ki manungda leiriba apunba mairapa bilup sing Wangu Laifam Chitek Laikai Women's Association Wangu yauna tongan ba lup singna lambi sembide haiduna lambi thingbagi khongjang asi changsin khibani Wangu Gram Panchayat ki apunba mairapa bilup ki convener Mem Tombina lengak na miyeng sangdabadagi lambi thingbagi khongjang asi changsin bani haina phongdorakle सरकार की मैकैदगी करिगुम्बा पाखोम अमत फंगदबदगी अखोय ngasi lambi thingbai khongjang asi changsin jabani aduga kaigumba lambi se semani haibagi department dagi natraga sarkar मैकैदगी hek अखोय semani haibagi chapchaba pau natraga अखोय ga phauna driba makhaidi अखोय lambi asi matam kaktana thingsin jaki gan Lakadoriba Taratare Suba Lok Sabha Mikhalda Outer Manipur Parliamentary Constituency da candidate Oinaba Honoriba K. James ka Wangjing Kunogi Miyaunga Sakang Maikang Nabagi Thorum Amangasi Pangtukre People's Democratic Front Amadi James Bu Sagat Pamyo Singna Sinduna Thorum Adu Pangtukibani K. James na Outer Constituency gi Manung Chaliba Valley gi Assembly Segment Nipan gi Miyamna Bot Thadaba Yaraga Bot Lepa Yadriba Asigi Matangda Maki Ube Wafum Kaya Fongduke Henglep Kendragi Manung Chanba Koksabung Village da Saba Community Hall ngasi Autonomous District Council Churasanpur gi Chairman T Pokhaliana Sangaduna Miyamna Kushina Kre ADC Churasanpur gi member T Selenmana Maki 14 Finance ki Thadarakpa Sentang Makhada Lupa Lakh Tara Manga Changna Saba Community Hall Miyamda Kushina Bagi Thoromaduda Koksabung Village ki Chief Khaiza Thang Yauna Maru Eba Miyo Kyana Sarugya ke ADC Chairman Pokhaliana ngasi sangariba community hall asi miyamna isa gi ni khanduna sijinabiu haike Lilong Development Forum na Lilong Kendragi manung chana leiba mafam singda awara pa singyang sinduna lakpagi matung ina ngasi Lilong Khekman maning lekai ning TV khong mapanda forum na chatuna yangsin kre kunja singna phongdorapagi matung ina mafam asida matam kayagi mamangdagi thakna baising phangdana leirakte haujing sijinariba si khong maril dagi lauraga sijinabani Mikhal matamda mafam asida mi leiri haibaning singduna board khombalai adubu miyaungi phangpham thokpa hakti phangandana leire mafam asida awara passing government na miyeng changbiduna yengsinbiu hairi forum asigi publicity secretary Raja Thongkhong Mayumna Haujik Chawkhalaba matam asida mai ising phangdaba mafam ama Imphal area dagi khajtang chatlaga leiba mafam da leiri haibasi laibak thibani government na khungang chawkhanaba go to village mission paikhaliba asigi mami Khekman maning lekai da uba phangde forum na ngasi puthorakliba asi miyamgi ni khanduna puthokpani masida kanagumba political party gi khut yaude masida mioi kharana haining bada haiba tawning bada tawbagi mawong chathabidanaba appeal tawke
kon kon ba mai pi ba khungang ni haina law thome honorable prime minister da la na report piribra prime minister na khangdribra ama tawre aduga masigi mamang da ikhoi gi manipur gi lengak na akhoi power minister na 2018 gi december phauda mai phangda ba khungang amata le helaroi habase kayarak haikhraban imphal dagi chief minister gi banglo dagi kilometer kulom tamak lapa adu su tampaki mafam oiriba khekman maning leikai ning tv khongban da leiba khungang amada mai phangdana thamba haibse maroina honorable prime minister lauthoklambo pham ado ikai ningai ne habo pham sima ai lilong development forum na thamjaningi Comrem Union Manipur gi nauna thaupugadaba singi mikal tarunglam felgi Grace Academy da pangthokre Lal Khomang Sartobu President K Larthangbu General Secretary T Hobson Combo Finance Secretary oina yenaba yaudun khankre Union gi President Karung J Komna Anoba Union asina lebak amasung provasigi yaifana ba thabak tawrakani haibagi thajaba thamke Mami Thawan gi chahi gi calendar ngasi puthokre classic grande da pangthoki ba thoramaduda international footballer Moyangthem Gormani SP Sanglakpam Groups ki chairman Presorjit Sanglakpam Liglagi marketing manager Deepak Thangjam Olympian Singlen Sana Kangujam filmmaker Chan Haisnam Dokomogi regional managing director Oiramba Bale Takel su sarukya ke Kumbong Awang Saval IWSC ground at Nauna Saba Community Hall ama MP Dr. T Mainena Sangakre Hall C MP Local Area Development Fundagi Sabani Toramatuda Hanagi MLA K Saratsu Sarukya ke Living Arts Academy Manipur gi Thangtana Manipuri Thangtana Sinduna Sangit Natak Academy Awardee Sinam Dev Bartagi Marfu Suba Mapok Numit Ningsing Thoram Jara Lokrakum Lekai de Leibat Naina Sang Club Community Hall the Pangtukre Thoramaduda National Sports University gi Registrar Kangjam Radha Kumar NEZCC gi Director Oiramba Evirendra Naina Sang Club ki President Seram Mohendra na Luchinguna Laikhidrabagi photo da Leisu Katuna Ikai Kunabut ke Hawig sana wig pau lobirase. Ngasi sana wig pau da Jiri football. Jiribam da Sathariba Tara Taruk Subar Radhamani Memorial Football Tournament First Division gi ngasasana ki match ta Isel Club Divongna PYC Faitolbu goal anishno da thoikre thasi ki tarani thoida LISYC Lalpani amadi LFC Lungreijang sanagani Purva Medinipur Haldia Karate Games and Sports Association Sinduna Kolkata Indoor Stadium da tha sigi manga amasung tarukta pangthokiba International Sports Championship ke karate masana da Kanglei Sana India gi mahu sinduna gold kulumdoi silver tarahumdoi bronze nipan puna medal nifumari lawrakle hari January tara taretagi haugadoriba Statehood Day International Women Polo Tournament ki Manipur gi team khanbada michang mikhai naina thabak tawri haina Manipur gi nupi senior sanaroi singna pendaba phungdorakle Manipur Press Club ta pangthokpa pau gi mifam amada international player Wahengbam Indirana handaki tara marirak suba state level tournament pangthoklingaida international tournament asigi selection loiri haina lauthoke Mamang da tawbugum tournament asigi sanaroi selection togani haibagi notification thoktuna media da hawki basulaite luinana sanaroi singi maraktagi trial toki basulaite association na magi naknaba mi khanduna aranba mawong da selection tawrabra haibagi chingnaba lei maramasina amukhana selection pangthokpiu hairi Andaki Statehood Day International Polo Tournament lana silibase sigi selection khukanje akoi yaningde mari leinaba mathak thongba authority singna moigi mathakta chumbra natraga moina tawgibaje noi kari khangna player ate khangna selection tawgidabno performance jengidabno trial tawgidabno sidi napu sapuda sumaina tawdana leiragadi lisang sina Manipur gi nupi player je tangna thokba player je mutkina ba maram ma ohelleba adujugi akoina press media da phongtok sabane Sahi khudingi pangthokpa afimpagi football tournament sahi astagi maming hongduna pangthoklagani hairi film producer Premjit Nauribamna
Yes to Life, No to Drug haiba thimda pangthokpa tournament asi chahi asidagi Afimpa Cup haina maming ontholagani. Saruk yabasing matang dasu sanduk shamjin khara leire. Film gi saknairabasing yengnabagi kudong sabasu piriba tournament asi mafam hongduna pangthoklakpani. Sahi asigi oina porompat ki neso ground da pangthokani haibaga luinana karigidamak tournament asi leptana pangthoklagani haibagi matang dasu Premjit Nauribamna makhatana wafam kaya thamlakle. Agi pakta akhoi tawduna leiba amadi tongan tongan ba nisagi lambi sida irak nariba kaya sibu afaba tinjang kaijang daba society ma semna hona bada film da leiba kangbu singa sina akhoi gi Yes to Life, No to Drugs sai pe akhoi gi thim asi puraga chasaba tournament ni Raipur da ngarang dagi hogduna numit mangani chupna chathariba kunmari suba All India Forest Sports Meet 2019 da Manipur na ahan ba oina medal lokre. Thawal Forest Division gi Forester Eldanan joina freestyle swimming da gold medal loke. Tournament asida Manipur gi oina Forest Department gi sanaroi kuntrama thoina saruk yari. Kangpupi Youth Union sinduna taramanga suba Kangwi Inter Ward Wise Football Tournament M Thomas Ground Kangpupi da hokre. Tharomaduda International Football sanaroi oiramba Manglem Thang Jau Gudup ki active member Jampu Kipgen, Kangpupi Town Committee ki Chairman Lushe Kipgen, Kuntranipan Subasam Rifles ki Post Commander Major Irfan Susarukya ke. Ahoba match da Ward number Nepal amasung Ward number 2 goal amamam chanaduna draw set kre. Anisba match da Ward number 4 na Ward number 9 bu goal anisno da toy ke. Rising Knowledge Club Koyathongna Sinduna Chathariba Marisuba Imam Anisang Memorial Set Level for a Site Mini Boys Football Tournament ke ngasi sanakiba ahanba match da LKYDA A na Lions Club Kangzabibu goal mapal sinoda toykre Anisuba match da LKYDA B na RKCA bu goal amasinoda ahum suba match da NYK na Langol FC bu goal amasinoda toykre Makhataba sanabagi pau bwen thojamdagi amuk fangbigani Ministry of Youth Affairs and Sports ki miyang makhada Maharashtra ki Pune da sathariba anishuba Khelo India Youth Games ta Manipur na ngasi ninichan ma phawda gold ama bronze ama punna medal ani lobang ngamkhre wrestling masanagi kg yankai mathuki kanglupta KS loyang ngambana gold medal ama laukraba matungda ngasi judo masanagi cadet boys ki under 17 gi kg yankai makhagi kanglupta hobbyjam ke sorjina bronze medal lokhibani All Manipur Volleyball Association gi miyang makhada Irong Student and Social Welfare Club na sinduna ngasi dagi Sagolbal Salam Playground Irong Sesaba Mayay Lekaida Team Tarung na grubani tong na kaidoktuna ani suba 11 Volleyball Men's Open Tournament hokre ngasi ahobun mitki sanakiba mersta Manipur Police Sports Club na Maikia mayang Impal bu set ahum sino kun mga kunmathoy kun mga taromdoy amadi kun mga mapalda maitiba pikhi Impal West District Football Association na sinduna BMSC ground tabung khokta team tarung na saru yaduna sathariba taramapal suba S Birendra Singh Memorial Super Division Football League ki ngasi sanakiba ahanba match ta SKYC awang semaina BMSC tabung khokpu goal ani sinoda maitibi piki match asida mai pakiba SKYC awang sengmagi goal ani du and Johnson na match ki taruk suba madi kunithoi suba minita sankibani ani suba match ki sanakibada YDO kwa kaitel haino khongnempina NC Club khongam patpu goal ama sinoda maitiba pikre YDO kwa kaitel haino khongnembi gi mai pakibi goal adu singlen na match ki humphum doi suba minita sanki Manipur Veteran Cricket Association na sinduna tha sigi tang manga dagi team tarukna group ani thokna khaidoktuna luang sangbanggi luang popa cricket stadium amadi langthabal public ground na sathariba ahum suba T Subol Memorial T20 Veteran Cricket Tournament ki ngasi luang sangbanggi luang popa cricket stadium da sanagadaba model club singa makha amadi DSU kwa kaitel gi match ta model club singa makha match sanaba lakhidre organizing committee na DSU kwa kaitel da walk over pikre Amaromda Langthabal Public Ground Sanakiba Merstana Sem Khagempalina LCCC Lilong Chajing Boran Kuntrom Daida Maitiba Piki Mersasida Mai Pakiba Sem Khagempalina Tos Ngamduna Ahanba Betting Tokibada Apibo Over Kunda Wicket Manga Turaga Ransa Magyang Kaimari Loki Masigi Pakomda Anisuba Betting Tokiba LCCC Lilong Chajingna Apibo over kunda wicket nipal turaga ransa magakun khak lauduna match asi maiti khibani match asida Sem Khagempaligi sanaroi home sorna over marida wicket mari lauduna man of the match takhi
Sathariba tournament asigi ahanba semi-final match tha asigi tang tarani thoida Cyclone thangbeban amadi LCCC Lilong Chajinga sanagani ani suba semi-final match tha asigi tang tarahumdoida Sam Khagempali amadi YWC Langthabalga sanagani Sajing inat kanbalup na sinduna mamang sahigi December tang kunmanga dagi tim taramathoy na group ani thokna khaidoktuna Sajing Kangjebung da sathariba kunthra suba Langthabal Kendra Interclub Sports Meet ki football masanagi ngasi sanakiba match ta NSU Naran Kunjin mamang lekaina LKCCC Langthabal khawbumbu gol ani sinoda maitiba pikhi NSU Naran Kunjin mamang lekai gi mai pakhibgi gol ani du TS Suresh amadi TS Bisona match ki nifumatoi suba madi nifuhumdoi suba minita sanki masana asigi hain telpung ani tabada Sidol Sajing Chingkhong lekai amadi YCGC Sajing Konjeng lekai ga sanagani All India Football Federation Sinduna January thada Madhya Pradesh ki LNIPE Goler da pangthokiba K2 referee fitness amadi written examination da Manipur dagi referee mari mai pakhre pangthokiba exam aduda referee ama amadi assistant referee ahum mai pakhibani Thumli Joysing Monsangna referee da Laisam Rojit Maitei W Springson Singh amadi L Harimohana assistant referee waina mai pakhibani mai paklaba referee sing asi practical amadi Biba Bosna sanaba tournament da makha tana pangthokigani hairi Youth and Student Welfare Club Sabungkhok na sinduna tha sigi tang manga dagi team kuntare na group nipal thokna khaidoktuna Sabungkhok playground da sathariba marisuba Sabungkhok Cup under 15 7 man asset football tournament ki ngasi sanakiba ahanba match ta Sekta FC na MYC Muraibu gol ani sinoda maitibipikhi ani suba match ki sanakibada Devesari Football Academy telo amadi ONYC Oksu gol amata sanadana draw satkre ahum suba match ki sanakibada YSWC team A Sabungkhokna Lamlai FC bu gol ahum amada maithiba pikhi District Sports Association Bisnupur na sinduna tha sigi tang taruk tegi team nipan group ani thongna khaidoktuna Bisnupur mini stadium da sathariba sahi 35 makhagi nupa masagi marisuba A Iboton Memorial Football League ki ngasi sanakiba match ta WYC team A yumnam khunongna NEYA Football Academy ningthokongbu gol ama sinoda maitibi pikhi Amaromda Association Nasina Sinduna ground asida sathariba Tarahomdoi suba and Balananda Memorial Second Division Football League ngasi sanakiba match ta Loktak FC Project amadi IKIC Irengbam goal amata sanadana draw satkre Amaromda manga suba ISPSEC Memorial First Division Football League ngasi sanakiba match tana NCYWO Nungsai Siruna BFA Nasobu goal ani amada maitiba pikhi Paradise Union Pungdongbam na sinduna tha sigi tang mapaldagi team taratarung na grumari thokna khaidoktuna Pungdongbam playground na sathariba ahum suba Pupu Cup State 11 under 17 9 man aside football tournament ki ngasi sankiba ahanba match ta PYPC Pungdongbam na Kangla FC bugol ani amada maitiba pikhi ani suba match ki sanakibada KFC Khuraina PGA Pungdongbam bugol ama sinoda maitiba pikre Thakachari makhata pauda ngasi nomagi oiba ingasagi pau Environment Directorate ki phangkiba ngasi goikiba ainga sama dinungju ki pauda khwaidigi sakiba Celsius degree 16 ama mapal khwaidigi ingba Celsius degree ani dasmik taruk Nuksit tayaw ko isang manigit sa maximum da sada mariputara 3.9 nipal taruk minimum da sada kun 3.9 maritarit oike ngasi nong sukide Hauzik atay pau khara ISTV News ki ngasigi editors choice ta veteran politician Okram Joina handak mahairoi singna changsin khiba khongjang gi matangda phongro khiba wafam ama lobisi Sibai mayam na security puraga university ki akoi phajana sibai na question lambandong na lei si manungida kolom paiba mayam do maduna mana sa jawa sapada hatke tore attempt to murder ne koi lambi thola kam ne yanum tha be attempt to murder ne anung dang de moin boy pom kapsali attempt to lapta ne
sibai me am duna angang nu bong kapsel ido adu di attempt to murder na taba yerum tha bane attempt to murder bong kapsel iduna attempt to love hauji aroi da maroi ba pau amukhana Citizenship Amendment Bill na karigumba lamdam sigi yellow missing amadi lamdam asida akai ba oigadaba yaurabadi komthokna ba center gi luchingba singda takshinba haina ngase phangkiba cabinet reformna warib lokre Lok Sabha da pass tawkiba bill amabu state assembly na pass tawkiba bill amana supersede tawba ngamgadoribra haina hanagi chief minister Akram Ibovina phongdokre amadi ainga sagi holriba film amadi law uba yaba mafam sing fiction lakana sana ba law pathap paikatba bathau tare haina Manipuri governor Dr Nazma Heptullah na haikre Nasigo na dia stibna pizza pa transmission jare mieng tabiri ba sibam kahana